Ministry of Home Affairs ka MAMANGDA YANAKHIBA Wapham Shing THABAKTA ONTHOKNABA Ahum Shuba round Wari Shanagadouriba Asida Marik Chumba Wapham Shing Thamgani HAINA COCOMI ki CONVENOR KHURAIJAM ATHOUBA PHONGDORAKLI Wapham asi Ministry of Home Affairs MHA na Ahum Shuba round Wari Shananaba kaurakhiba aduga mari lainana ngasi Manipuri Press Club da pangthokpa COCOMI amuko amade Fox ki apunba paugi mifam amada mahangna phongdokhibani paugi mifam aduda KHURAIJAM ATHOUBA na hai Chahi ani helaba Manipur gi land asi warishin ama puraknabagi matangda hayeng Ahum Shuba round gi wari sananaba MHA na khanglaklei mamang gi wari sanaba adudadi COCOMI amuko amade Fox tongan tongana chatnarabasu pandamdi chap manai maram aduna hariba loop ahum asi apunba mifam ama hotel Imphal da pangtokhe mifam aduna land asi warishin ama puraknabagi pandamda amato ina takshin minabagi warep ama lauraba matung paugi mifam asi pangthokpani pangthokadauriba Ahum Shuba round gi Wari Shanagadouriba Asida COCOMI amasung amuko gi oina member taret amadi Fox kina member manga puna member taraga mapana saruk yarugani ani Shuba round fawgi Wari Sanakhiba aduda MHA na thamlakhiba Wapham Shing mapung fana thabakta onthoknaba amadi Manipur gi miyamna pawliba khudingmak hayengi Wari Sanaba Asida Marik Chumba thamnaba honagani Loop Ahum Asida Thamgadoriba Wapham Shing da MHA na mapung fana thabakta onthokpagi mami taraktrabadi Loop Ahum asina Imphal da thoraktuna kari tauba yagadage haibadu lepthokani haina athobana makhatana phongdokhe Manipur miyamna mairaga leiba prioritize toriba agenda sing ado madu ekoi punna ekoi amato ene unanimously thamnanabagi ekoi madugi preparation toba ekoi lojare adu hariba porase ekoi Manipur da oleiba philom sigi tangai phadaba philom adu yengjara kanda miyamna ena ekoi hairaga leiba ekoi leba sigi apunbagi saktam kannanaba ngangunaba tawgadoriba changjannabi thabo se ekoi punna changjanbagi tangai phadaba ma leire habadu ekoi madu punna khangminnaraba matungda ekoi punna hayeng ekoi khongsan daraga delhi da ekoi home ministry ki official sing asiga mamangda pangthokhiba mifam sing adugi follow up ekoi meeting ama oina aduga mamangda yanakhiba Wapham Shing adu thabakta onthonanabagi takchinbagi khongchat ama oina ekoi chacharagani haidana mayamda thamjari ki khongchalasida ekoi koina yanari basi mamangi da thamriba ekoi thamama Wapham Shing da already koi government level da koi yanaba orwena Ministry of Home Affairs ki official sing ai koi ga nangna matamda yanaba point khara koi prioritize roga leigrabani haiba sing adu hoji bauda field da or ground da thabak tong thok tabagi ibam basi leibasina handa kisina koi tangdang mama koi lepthok nanaba kariwa thabak oina pangthok namoi da bo oiragadi makhata na mifam pangthok nanabagi koi maram si lerte haibadu makoi da koi thamnana hona jagani aduga maduda ekoi shana ishagi lepa si ngakchanaba kanjanaba kari tawbai yabage habdu ekoi loop ahumna punjanjaraga soidana ekoi halaga kanana hona jagani paugi mifam aduda saruk yakhiba amuko gi senior member S Bubona hai Manipuri apunba saktam kaiba yaroi haiba firep adu hena chetsinbaga loinana loop ahum ase amato oina punduna haujik thokliba land asi warishin puraknaba honabada MHA da amato oina taksingani haujik law uba matam asida ningtamna law uba ngamlaktaba lawmi singda nongmai kapsilakpa National Highway da free movement yadriba amade IDP sing masa masagi maramdamda hanjinabagi Wapham thamgani haina bubona makha takhi magi mayu makai da laiba phangdriba mayam singa sina relief camp da lairiba singa sigi resettlement makoi amukan ma magi laiba lamsing do hanjilanba aduga makoi gi oriba development mari leina singa do madu paikhatpa masi akoi sum chin nganganu haiba apun bagi thabakun tawba tawdragadi haiba maduda akoi mari leinaba tawhum thopa Manipur miyamgi ihun khangna thabak adu punna tongminabagi ngasi dagi hauna akoi amuko akoi gi COCOMI amadi Fox na angamba thakta miyam dagi pawta ungda plauraga akoi kusumnana akoi sangsilagani haiba Wapham sini aduna amuka hanasu againa Manipur gi miyam da akoi loop ahumgi bahut sinjaraga akoi wabiba dagi awana khangbiba punamaki marakta akoi mayamda akoi gi thawna pibiba aduga masimaki scenario se ubagi nungaibado masigi kenosi credit miyamda thamjari nakal amaromda Fox ki president BM Yai Masahana hai chahi ani helaba Manipur gi land loishinba haibase araiba Wapham dinate isu ase loishinaba short term measure amadi long term measure haina khaidoktuna karamba isu sing han loishinba yagadage haibase munna nainaba mathau tai hayeng pangthokadauriba Ahum Shuba round Wari Shanagadouriba Asida miyam ihul khangna
tongan tongan Wapham Shing Thamgani miyamgi thajaba puduna wari sanagani haina mahakna makha tana phongdokhi ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯅ ꯍꯥꯏꯅꯈꯤꯕ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯃꯃꯥꯡꯗ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯁꯤꯡꯁꯤ ꯑꯩꯈꯣꯏ IDPꯁꯤꯡꯒꯤ ꯂꯩꯔꯤꯕ ꯔꯣꯗ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯌꯥꯍꯟꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯔꯝꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯁꯨꯒꯥꯏꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯄꯥꯝꯃꯤ ꯄꯣꯠ ꯄꯨꯝꯅꯃꯛꯁꯦ ꯊꯝꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯏꯟꯚꯥꯏꯠ ꯇꯧꯔꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯆꯦꯠꯄ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯗ ꯑꯩꯈꯣꯏ ꯁꯥꯟꯅꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯂꯝꯕꯤꯗꯨꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯁꯨ ꯊꯝꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯠꯆꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯁꯤꯁꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯊꯥꯖꯕ ꯊꯝꯕꯤꯌꯨ ꯂꯣꯏꯅꯅ ꯑꯩꯈꯣꯏꯗꯁꯨ ꯃꯗꯨꯒꯨꯝꯕ ꯄꯥꯡꯒꯜ ꯊꯧꯅꯥ ꯈꯔ ꯄꯤꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯔꯤꯕ ꯁꯦꯟꯇꯔꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯆꯞ ꯆꯥꯕ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯃꯤꯌꯥꯝꯅ ꯋꯥꯔꯤꯕ ꯊꯦꯡꯅꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯀꯣꯛꯍꯟꯅꯅꯕꯒꯤ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯝꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯒꯦ